leader of Prime Minister of India, Home Minister of India, Chief Minister of Manipur, Masigi leader of Masina, Sarkar ki administration amada, double in the Lengak Wasu, Adagi, Masigi Lengak Asida, Lay Basi, Ahum, Maru in the Soybedegi, Nasi Manipurda, Towaidaba, Hawa, Mama, Oversingna, Milugi Pirang, Sintariba. Mapa ibasing na masa kaya na bagi hawa kaya nang iba tungan ba sahi sa kaya dagi yung kay sado na lejera ba kaya isun kondo na yung gi boundary ba sa hamjedra ba mi lising fuhen ba ari ba parjam miyam hauji phobo relief ken da le mi sa kaya na mi simina nan kraba ngasi wari ba mayam singse asigumba leader ahum masina Modi Amit Shaha amadi Biren Manipur gi Tekchak Khudingmak Pugadabani haina Meghachandra Fongdorakli ngasimak Manipur da thokliba tangdu leita draba hatna sunabagi thodok sing asigi Tekchak Khudingmak Narendra Modi Amit Shaha amadi Biren Pugadabani haina MPCC gi President Kaisha Meghachandra hai khre wafamasi ngasi nungthel Wangkhem Block Congress Committee na sinduna Fauden Kairembi Lai Lampak ta pangthokiba Samvidhan Bachao Rashtriya Padayatra Jai Bapu Jai Vim Jai Samvidhan Abhiyan gi campaign haudokpagi thoramda MPCC gi President su oiriba Wangkhem AC gi MLA K Meghachandra fongdokhibani Meghachandra makhatan hai India da Modi gi lengak hek lakpadagi amadi state kharada double engine gi lengak lakpadagi praja miyam di khamthengna ware hana lairamba lo mayam ama thugaina ba hotnarakpa state amagi tauba yaba thabak sing amata tauba ngamhalaktre India gi Prime Minister Narendra Modi amadi Amit Shaha Manipur asidasu yamna fazana miyam gi laingak ama leibe yaba asi fauba ngamhalaktaba amadi Manipur asidasu Modi na Amit Shaha hairiba makai tauba laingak ama lairambana ngasi Manipur asi khamthengna waribani luchingba ahum Prime Minister Narendra Modi Home Minister Amit Shaha amadi nongthombam Biren na thoshin soibadagini ngasi Manipur da thokhaidaba thodok kaya thokliba amadi tahaidaba kaya taribani luchingba ahum masina tawgadaba matamda thabak tawdaba ngangadaba matamda wa nganghaudaba mayam asina Manipur kangkhong chairibani hairaduna Manipur da thokliba thodok Khudingmak ki daita makhoi ahumna pugadabani haiki mahakna makhata na hai ngasi kendra sida haudokliba campaign asi Bharat amadi Manipur da haujik oirakliba fibam asi mipum khudingda khangannabani Manipur da ain chatnadabadagi aikhoi awaba tarakpani Manipur gi praja sing ware punna khangminaba matam oire masi ngakthok haudrabadi awabagi komda soidana taragani India gi manungda lairaba Manipur miyam gi hak manghalakpa haibasi Bharat ki Samvidhan bu singnabani thakun mathoi hena relief camp ta laiba haibasi ain na yade loinana all political party gi mifam fam laga irang asi loishinna basin si haibada sarkar asina yadabadagi ngasi gi fibam asi yaushin kibani haina fongdokki ngasi gi campaign haudokpa da Wangkhem Block Congress Committee gi President Haji Keramat Ali MPCC gi Vice President S Vidyapati MPCC gi General Secretary Administration Soibam Jiten MPCC gi Spokesperson Ningombam Bupenda Maitei MPYCC gi President Wahengbam Anan ex Minister Ningthauzam Biren amadi maru oiba miyoi kayana sarukya ki Bharat laiba law constitution ase masing ngamhalaktere tawo ngamhalaktere karigi Modi na dictate Amit Shaha Modi na Prime Minister of India Home Minister of India anisina Manipur ki sarkar miyam gi mihut ki laingak ase masi hekta khanjan banate miyam gi hak mayam si miyam gi vote thadar ka yamna sakti leiba miyam gi mahut silega ngai laingak ase phammu haiga phamba lepu haiga lepa adumba laingak ado leibedegi ngasi ekoi Manipur da khamthengna waribani aina hajaningi hairiba tribal leader of Prime Minister of India Home Minister of India Chief Minister of Manipur masigi leader of masina sarkar ki administration amada double in the lengak oibasu adagi masigi lengak asida leibasi ahum maru ina soibadagi ngasi Manipur da towaidaba hawa mama oibasingna milugi pirang sintariba
mapa oibasing na masa kaina bagi hawa kaya nangiba tungan ba sahi sa kaya dagi yung kay saduna lejaraba kaya isun konna yung gi boundary ba sa khangjedraba mi lising hu henba ari ba parja miyam hauti phobo relief kendra lei mi sa kaya na misi mina nang kraba ngasi wari ba mayam singse asigumba leader ahum masina wafam ahum soibedegi ni haibasi hainna bathloi Prime Minister of India mahak soili basi karino preventable failures haidana ngakthok payaba matamda ngakthok hodaba thawdogasi thoglakpada May ki tang ahum 2023 masi tholakpa matamda Bharat ki Prime Minister ma oina mahakna nakanani mak kauduna tawba yaroi alegi nowai kappa yaroi migi yumkai tathokpa manghanba yaroi mi hatpa yaroi haibasi makna matam chana ngakhaudabadagi madugi failure madu preventable failure ni haina aina thamjaningi anisubada Bharat ki Union Minister Amit Shaha ji na mahaki asigumba unavoidable complexity related failure matama tamara kari commitment tawubono adegi kanada kari hairubono irang asi mahakna laksan ba home minister ma oina laksan ba mamkhidaba sikari gino mahaki sakti mahaki thauna mahaki tongan ba makhal gi power pithimi da lan thengna ba choptraba bharat ki adigumba sakti ro sinadana ngasi aikoi gi asigumba manipur da thoiba tawhaidaba tahaidaba adegi pithimi punamakta akoi gi manipur se jungle da leiba mi dona khanna dona ura iba maya tungi the future of manipur gi adigumba naha singi asam ya manghal iba asigumba mayam singsi kari gi Amit Shaha na tuminna kari commitment ta ubate gi mahak wa mata ngang na tuminna yengunu leibno aru wa phom kari thamna gi bagno hai bo phom si question mayam lai aduna mahaki failure ahum subada leader ahum sigi failure ahum subada intelligence and the law and order of the chief minister of Manipur ki chief minister sina mahak masana tu haja kare thatra manga intelligence failure oi mangoda thatra manga Manipur sarkar ki intelligence department na pau pirakte maduna thogo patho kasi thambau da bani haiba law and order se mahak soitre mahak admit tau jakhiba maham asina wafam asina maran oi le hair kanda asigumba leader ohungi aduba makhal ahum soibedegi ngasi Manipur thoiba thogo wathok ase thok